Kuki MLA Taragi Ningai, MLA Yankai na Themangam Gadoribra, Mioibagi Kang Bangamagi Pankai Amadilay, Pankai Adugi Wang Malan Krabadi Mioibana Sao Lakpada, Kanana Suting Bangam Loy, Mioiba Hibase, Quaidi Wakal Laitaba, Punging Wakal Sina Bahiba, Hawaii Singi Manunda, Lusingba Amani Haina Singtana Ramlabasu, Sa Olakpagi Mikup, Mama Mapa Masin Manao Amadi, Kunai Masakangate Hibase, Puarina Adumak Taksarabani, Numita Laite Haina Malem Gileba Kayana Kok Nonduna. Ikai kumnaba utpadan natana masa masagi lamphauba pithokuna loilam leibak oikhibagi wari aikoi khudimakna tanaraba unaraba ngaktani numitaba laite hainariba laik laisuda sami lanmida kuchupulaida lamba laikhidraba british ka lamba tawbada karisu oikhidaba aikoigi ipa ipu singna makoigi maringjel adubu maya kumhankhibani maitei kanagi mfamda sulan khidaba yeknaba amata su tham khidaba kangbuni angela kabadi handaba thona amal lai haibado madugi khudamni lisim sani par mau drama thoigi englo manipur war na takli ngasi su aikoigi ipa ipu singdi singli da i marik ama seliba makhaidi sibaki de haiba migi mikha pone hingada wagi saruk mikup amata oirbasu ningkha tamna hingjage khankheba aikoigi ipa ipuni british ki makok manga kanglaipa ki mayon da ken khiba adumangna ipa ipu singi thaunabu ngasi su malemgi miyamna khangnaribani loinana India gi ning tambadagi nong mangan khatna lising masaba nipu taret ki August 13 da ningkha tamba pi khiba do ngasi gi mirol na kaw khrabagum tawre Pumno kado Meitei khakki wafam nate Meitei bakte hingmina khiba singburoi tamburoi pumna makki amata oiba lising na purakhibani haibusu ngasigi mirol na kaurklabadi ipa ipu singda langjaba thokani nungsi sana na hingminariba kanglaipa kasida kuki narco terrorist singna leibang masata daba abikpa wakal na apunbagi saktam thugaina ba makal kayagi lalong satharakliba se sahi ama makai faraklabani State amadi India lenga ki apun bagi saktamda singna raklabadi sab saba action lokat kani haina India lenga na tattana lauduna lakli malem gilebak singi manungda super power country ama oiraklani haina laujer India na kuki narco terrorist sing thengnaba ngamdaba haibase manungda kari lalong sathari bage haibase hangdaba ngamde Haukiba lising ani ge kulumdoi gi mege ahumdagi satharakliba mioibagi lisat nataba kuki narco terrorist singi saitheng Manipur miyamna phangliba natra kuki lalhauba sing India lengak amadi Manipur lengakna Maikei ahumgi oiba santi gi wari sathaningai chairakta khulai phong na paiduna mioiba kaya ge punsi manghanba lanthum kaya manghan takhanba masida natana lainariba yum phauba maina tumna thadokkhriba si propaganda natte Mimang da pong na thokliba ngagtani asigumba terror sing asigi khang mangamdraba tampakta tariba Meitei singna kuki sing wakal tarak prang asi su ngairibani adubu wakal tarak padi lairadana India lengaki mateng lauraga hen na nawang lakpa asina Meitei singna ngasidi kari phirep laurak kadage haiba ngamlaktre India lengak Manipur lengak amadi kuki lalhubu singi marakta kumja lising ani nipan dagi sana raklibasu sahi sigi February 18 da matam loi khrabasu amuk hanna tha sigi 14 da Home Ministry gi North East Advisor AK Mishra amasung Intelligence Bureau gi official singa kuki zo lalhubu singa wari sanaduna review tawkhre haibase miyamna tabada nokningba ama fawi Kanglai pak ta thokliba irang se santi hanjilakle haina BJP na lusingba India lengak amadi state lengak na toina hairabasu tampakta leiriba sugi kemsing singda thamlagani haibu wafam asina amuk karamba anouba parano June 19 thokhibado ngamkhaigini thawai 19 katkhibani asuk mathong huktaba kuki singi thongda India lengak na mayang sinana ba honarakliba asina lamdam masigi apun bagi saktam ngaktuna thamba ngamgani haibagi thajaba miyamda leiraktre kuki singi ningai da ekhoi adumak yengduna leirasira kuki MLA taragi ningai MLA yankai na themba ngamgadoribra lamdam masigi law and order gi phibam su phajana khangba anouba governor su laklabanina thokliba irang se loisinana ba honaba haibase miyam gi apambani